ꯌꯨꯝꯗꯒ ꯑꯝꯇ ꯆꯪꯅꯤꯡꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯍꯦꯛ ꯆꯪꯉꯨꯕꯗꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯒꯤ ꯆꯍꯤ ꯄꯥꯕꯗ ꯆꯍꯤꯒꯁꯦ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯗ꯭ꯔꯕꯅꯤ. ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯉꯝꯅꯣ ꯈꯪꯗꯦꯕ ꯑꯩ. ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗꯅ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯂꯥꯡ ꯐꯥꯡ ꯋꯥꯈꯜ ꯈꯟꯕ ꯌꯥꯔꯣꯏ ꯍꯦꯛ ꯍꯥꯏꯕ. ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯅ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯒ꯭ꯌꯥꯟ ꯇꯥꯎ, ꯅꯌꯨꯝ ꯄꯥꯟꯕ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯅꯤ ꯍꯦꯛ ꯍꯥꯏꯕ. ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯒꯤ ꯆꯍꯤ ꯄꯥꯔꯤꯁꯦ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯄꯥꯏ ꯍꯥꯏꯕ. ꯀꯩꯅꯣ ꯈꯪꯗꯦꯃꯤ. ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯒꯤ ꯆꯍꯤꯁꯦ ꯇꯣꯏꯅ ꯄꯥꯃꯟꯗꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ. ꯂꯣꯏꯈꯤꯕꯅ ꯍꯦꯛꯇ ꯍꯥꯜꯂꯦꯕꯁꯦ. 2022 ꯉꯔꯥꯡ ꯅꯍꯥꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ. 23 ꯑꯃꯨꯛ ꯂꯥꯛꯏꯅꯦꯁꯦ. ꯍꯣꯏ ꯕꯕꯥ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯆꯍꯤꯁꯦ 1997 ꯑꯗꯨꯇꯥꯔꯗꯤ ꯆꯍꯤ 13, ꯃꯊꯪ ꯆꯍꯤꯗꯅ 13, ꯑꯗꯨꯗꯒꯤ 19, ꯑꯗꯒꯤ ꯑꯃꯨꯛ ꯆꯍꯤ 2ꯒ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯗꯤ 19, 20. ꯏꯃꯥꯏꯄꯦꯝꯃ ꯃꯣꯏ ꯕꯕꯥ ꯆꯍꯤ 30 ꯁꯨꯗ꯭ꯔꯣꯕꯅꯤ. ꯀꯨꯏꯔꯔꯣꯏ ꯅꯆꯥꯅꯨꯄꯤꯁꯦ. ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯦꯀꯣ. ꯃꯥꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏꯗꯧꯔꯤ. 이반이나 암튼 ꯉꯥꯡꯉꯒꯅꯦ ꯃꯌꯨꯝ ꯄꯥꯟꯅꯕ ꯍꯣꯠꯅꯁꯤ. ꯅꯠꯇ꯭ꯔꯗꯤꯅꯦ ꯌꯥꯔꯣꯏꯗꯧꯔꯤ. ꯃꯃꯥ, ꯅꯪꯅ ꯆꯍꯤ ꯄꯥꯕꯁꯦ ꯄꯥꯈ꯭ꯔꯦꯗꯀꯣ. ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯄꯥꯏ. ꯅꯆꯥꯅꯨꯄꯤꯃꯛꯀꯤ ꯁꯛꯇꯥꯅꯤ. ꯍꯧꯖꯤꯛ ꯆꯍꯤ 13, ꯑꯗꯒꯤ 18, 19, 19, 20. ꯍꯩ, ꯆꯍꯤ 30 ꯁꯨꯒꯗꯕꯗꯤ ꯆꯍꯤ 4 ꯋꯥꯠꯂꯤꯅꯦ ꯅꯪꯕꯣ. ꯆꯍꯤ 30 ꯍꯦꯜꯂꯕ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯡꯒꯤ ꯆꯍꯤ ꯌꯧꯋꯦ ꯍꯥꯏꯕꯁꯨ ꯅꯠꯇ꯭ꯔꯤ. ꯅꯆꯥꯅꯨꯄꯤꯗꯣ ꯆꯍꯤ 16ꯇ ꯉꯥꯏꯔꯤꯕꯅꯤꯀꯣ. ꯌꯥꯝꯅꯁꯨ ꯄꯥꯈꯠꯀꯅꯨ. ꯍꯣꯏ, ꯍꯥꯏꯕꯨꯗꯤ ꯍꯥꯏꯁꯤ, ꯃꯇꯝ ꯍꯦꯟꯊꯣꯛꯈꯤꯗꯅꯕ ꯏꯕꯥꯅꯤ ꯆꯪꯗꯅ. ꯑꯗꯨꯃꯛꯄꯨꯅꯦ ꯌꯥꯝꯅ ꯍꯛꯆꯟꯅꯁꯨ ꯍꯦꯛ ꯍꯥꯏꯖꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇ꯭ꯔꯤ. ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯉꯥꯏꯔꯤ ꯅꯆꯥꯅꯨꯄꯤꯁꯦ ꯀꯣ. ꯌꯥꯔꯦ ꯃꯃꯥ, ꯁꯤꯒꯤ ꯋꯥꯔꯤ ꯁꯨꯝ ꯇꯧꯕꯗꯅ ꯑꯩ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯔꯦ. ꯆꯥ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯀꯦꯕ ꯑꯩꯕꯣ. ꯃꯣꯏ ꯕꯕꯥꯒꯤ ꯆꯥꯁꯦ ꯊꯛꯈ꯭ꯔꯄꯣꯅꯤ. ꯅꯣꯡꯃꯇ ꯊꯛꯇꯅ ꯍꯦꯛ ꯇꯣꯛꯇꯦ. 이반이기디 이사세 아마각다네. 마시는 히나 마루 오이드로. 하이브가 도우버가 떠오르메도 아쿠 마나 아이기 자히 파르가 콧 택바제 와드리바 캉디. 마기 마코친제 나드리바 캉디미 퀸도우가 성니. 싸가 얌람나 할락바네. 뿌까 삐 탕갈래. 아쿠 마나네 마코데 티아마바 아이 뿌가 좀 탕갈래. 깐버데 파뭉다 살라 따로게. 하이마 이비엠마 라마니네. 이베마, 하이마, 그리유니 마시보. 피딩바당 종종 짱그리시 그리더로기시보. 콜레스다 마크싯 라우니나 ꯆꯠꯈꯤꯕꯅꯤ네. 할락바시다 마마 이베마시나 마쿠 ꯊꯦꯒ ꯍꯦꯛ ꯂꯩꯔꯝꯕꯁꯤꯗ ꯁꯥꯎꯔꯤꯕꯖꯥꯅꯤ ꯃꯥꯒꯤꯁꯦ. ꯑꯣꯟꯊꯣꯛꯄꯅꯤꯗ. ꯄꯨꯡ 12 ꯍꯥꯏꯔꯒ 12 ꯃꯈꯥꯏ ꯍꯦꯟꯖꯤꯜꯂꯦꯕ. ꯀꯩꯗꯧ ꯂꯩꯔꯖꯥꯅꯣ ꯊꯣꯏꯁꯤꯕꯣ? ꯀꯦꯗꯤ ꯀꯦꯗꯅꯥꯕꯀꯣ ꯖꯟꯖꯗꯤ. ꯍꯥꯏ ꯅꯨꯄꯤ, ꯑꯩ ꯌꯧꯔꯛꯑꯦ. ꯀꯩꯅꯣ ꯃꯨꯔꯃꯨꯔ ꯁꯣꯟꯗꯅ. ꯕꯦꯃꯥ ꯌꯥꯗꯗꯧꯏꯅꯤ ꯈꯪꯕ꯭ꯔꯥ? ꯈꯤꯇꯪꯈꯛ ꯊꯦꯡꯕꯁꯤꯗ ꯏꯁ ꯃꯨꯔꯃꯨꯔꯒ ꯁꯣꯟꯗꯅ. ꯅꯨꯄꯤ ꯅꯪ ꯁꯤꯅꯤꯌꯦ. ꯉꯁꯥꯏꯗꯒꯤ ꯏꯊꯟꯇ ꯐꯝꯍꯜꯂꯒ ꯑꯔꯥꯛꯄ ꯃꯤꯁꯤꯡꯅꯅꯦ ꯑꯃꯅ ꯌꯦꯡ ꯑꯩ ꯀꯌꯥꯝ ꯏꯀꯥꯏ ꯈꯪꯕ꯭ꯔꯥ? ꯌꯥꯔꯦꯍꯦ, ꯈꯔ ꯏꯀꯥꯏꯔꯗꯤ. ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯏꯀꯥꯏꯕ ꯐꯔꯝꯃꯅꯤꯅꯦ. ꯑꯗꯨ ꯀꯩꯅꯣ ꯆꯥꯅꯅꯕ ꯀꯩꯝ ꯍꯥꯏꯗ꯭ꯔꯤꯕꯣ? ꯅꯨꯄꯤ ꯅꯪ ꯀꯤꯟꯁꯤꯗꯅꯦ ꯊꯣꯝꯃꯛꯆꯅꯤꯍꯦ. ꯉꯁꯥꯏꯗꯒꯤ ꯏꯊꯟꯇ ꯐꯝꯍꯜꯂꯒ ꯉꯥꯏꯍꯜꯂꯦ. ꯑꯗꯨꯒ ꯆꯥꯅꯅꯕ ꯀꯧꯔꯕꯗꯤ ꯀꯥꯏꯅꯒ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯉꯤꯕ. ꯅꯪ ꯂꯥꯛꯀꯅ ꯀꯃꯥꯏꯅ ꯀꯧꯗꯣꯏꯅꯣ ꯍꯥꯏꯕ? ꯍꯣꯏꯕ ꯃꯦꯗꯥꯝ, ꯑꯩ ꯂꯥꯟꯖꯔꯦ. ꯌꯥꯔꯕ? ꯑꯗꯣ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯀꯔꯝ ꯀꯥꯟ ꯇꯥꯔꯒꯦ? ꯕꯥꯔꯇꯣꯅ ꯀꯔꯥꯏꯅꯣ ꯑꯩꯒꯤ? ꯑꯌꯥ ꯀꯥꯎꯔꯦ, ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯦ. ꯍꯣꯔꯦꯟ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯂꯧꯔꯣꯀꯣ. ꯑꯁ ꯊꯣꯏ, ꯂꯨꯍꯣꯡꯕꯗꯤ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦꯗ. ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 27ꯗꯅꯦ. ꯑꯗꯣ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤꯔ ꯈꯪꯗꯦ ꯄꯨꯛꯅꯤꯡꯁꯦ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤ, ꯄꯪꯀꯞꯇꯁꯨ ꯀꯞꯅꯤꯡꯉꯤ. ꯂꯨꯍꯣꯡꯉꯝꯗꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯅꯕꯅꯦ. ꯈꯪꯗꯦꯗ, ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯅꯨꯡꯁꯤꯀꯣ. ꯊꯣꯏ, ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯦ, ꯄꯨꯛꯅꯤꯡꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅꯦ. ꯈꯪꯗꯦꯗ, ꯇꯟꯕꯨ ꯇꯟꯖꯜꯂꯦꯗ ꯂꯨꯍꯣꯡꯗꯧꯒ. ꯀꯩꯅꯣꯍꯦ ꯃꯁꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯍꯥꯏꯍꯩꯗꯦꯅꯦ. ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤ ꯃꯊꯥꯅꯣ ꯁꯥꯔꯤꯁꯤꯅ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ? ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯂꯨꯍꯣꯡꯀꯥꯟꯗꯗꯤ ꯄꯩꯁꯥ ꯌꯥꯝ ꯀꯟꯅ ꯆꯪꯈꯤꯗꯦ. ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯨꯍꯣꯡꯕꯅꯦꯅ ꯇꯧꯔꯤꯁꯦ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇ.
ꯐꯤꯖꯪ ꯈꯟꯕꯗꯕꯨ ꯂꯨꯄꯥ ꯂꯥꯈ ꯃꯈꯥꯏ ꯄꯤꯌꯨ ꯍꯥꯏ ꯐꯖꯅꯕꯨꯗꯤ ꯈꯜꯂꯦ ꯃꯣꯏ ꯐꯤꯖꯪꯗꯣ ꯑꯁ ꯈꯪꯗꯦꯗ ꯑꯩ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇ ꯆꯠꯐꯝꯒꯤ ꯆꯠꯐꯝ ꯉꯥꯛꯇ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯏꯅꯝꯃꯗꯣ ꯑꯗꯨꯗ ꯑꯩꯅ ꯍꯪꯕꯅꯦ ꯑꯎꯟꯄꯣꯠꯁꯤꯡꯁꯦ ꯏꯅꯝꯃ ꯄꯨꯟꯅ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯆꯪꯒꯦꯅ ꯑꯗꯨ ꯂꯨꯄꯥ ꯂꯥꯈ 5.5 ꯆꯪꯉꯦ ꯍꯥꯏ ꯑꯁ ꯊꯣꯛꯑꯦ ꯈꯪꯗꯦꯗ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯒ ꯑꯩꯅ ꯍꯌꯦꯡ ꯂꯩꯗꯣꯏꯁꯤꯡꯁꯤꯒ ꯑꯩ ꯀꯣꯛ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯏꯃꯥ ꯏꯄꯥ ꯄꯩꯁꯥ ꯄꯥꯏꯗꯅ ꯑꯩꯒꯤꯗꯃꯛ ꯃꯌꯥꯝ ꯇꯧꯕꯤꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯈꯪꯗꯦꯗ ꯅꯣꯛꯅꯗꯨꯒꯤ ꯉꯥꯏ ꯂꯩꯕꯅ ꯃꯔꯣꯟ ꯑꯃ ꯂꯩꯀꯥꯏꯅꯤꯅ ꯆꯠꯂꯣꯍꯦ ꯀꯥꯏꯗꯩꯅꯣ ꯂꯨꯄꯥ ꯂꯥꯈ ꯃꯈꯥꯏ ꯀꯥꯏꯅ ꯐꯤꯖꯪ ꯈꯟꯕꯗꯕꯨ ꯀꯩꯅꯣ ꯑꯔꯩꯕ ꯃꯈꯣꯏ ꯃꯥꯏꯅ ꯇꯧꯖꯅꯤ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤꯅ ꯂꯩꯇꯕꯩ ꯊꯕꯛ ꯀꯩꯗꯧꯕꯩ ꯅꯣꯛꯅꯗꯣꯏꯕ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯕꯅꯤ ꯀꯩꯅꯣ ꯅꯣꯛꯅꯔꯤꯕ ꯃꯈꯣꯏ ꯂꯥꯛꯑꯒ ꯄꯨꯊꯣꯛꯄꯤꯔꯣ ꯍꯥꯏꯔꯣꯗꯅ ꯑꯗꯨꯗꯤ ꯃꯤ ꯅꯣꯛꯅꯅꯤꯗ ꯈꯪꯕ ꯃꯤꯒꯤ ꯐꯤꯕꯝ ꯌꯦꯡꯗꯕꯁꯤꯡꯁꯦ ꯌꯥꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯀꯔꯤꯝ ꯈꯟꯒꯅꯨ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯑꯩꯁꯦ ꯍꯌꯦꯡ ꯅꯣꯛꯅꯒꯗꯧꯔꯤꯕꯅꯦ ꯃꯌꯥꯝꯅ ꯇꯥꯅꯤꯡꯗꯦ ꯂꯤꯂꯤ ꯅꯉꯣꯟꯗ ꯅꯣꯛꯅꯔꯛꯀꯗꯧꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯕꯤꯔꯛꯇꯣꯔꯤꯒꯦ ꯅꯪ ꯈꯛꯇꯅꯦ ꯋꯥꯗꯣꯏꯁꯦ ꯃꯈꯣꯏꯗꯤꯅꯦ ꯈꯨꯕꯥꯛ ꯈꯨꯔꯒ ꯅꯣꯛꯅꯒꯗꯕꯒꯤ ꯉꯥꯏ ꯂꯩꯔꯕꯅꯦ ꯃꯈꯣꯏꯁꯤꯡꯗꯣ ꯅꯪꯅ ꯏꯒꯅꯣꯔ ꯇꯧꯒꯗꯕꯅꯦ ꯄꯩꯁꯥ ꯄꯥꯏꯕ ꯑꯉꯝꯕ ꯀꯥꯡꯕꯨꯅꯅꯦ ꯑꯗꯨꯝ ꯇꯧꯖꯁꯅꯨ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕꯗꯣ ꯑꯗꯨꯝ ꯇꯧꯁꯦ ꯁꯤꯗꯅꯦ ꯀꯩꯁꯨꯝꯇ ꯏꯀꯥꯏꯅꯤꯡꯉꯥꯏ ꯅꯣꯛꯅꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇꯦ ꯅꯣꯛꯅꯅꯤꯡꯒꯩ ꯅꯣꯛꯅꯖꯁꯅꯨ ꯃꯈꯣꯏꯒꯤ ꯃꯋꯥ ꯇꯥꯔꯗꯤꯅꯦ ꯑꯩꯈꯣꯏ ꯍꯤꯡꯉꯔꯣꯏ ꯊꯣꯏ ꯅꯪꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯈꯜꯁꯨ ꯌꯥꯝ ꯆꯥꯎꯊꯣꯛꯑꯦ ꯐꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯉꯝꯖꯕ ꯊꯥꯛꯇ ꯍꯣꯠꯅꯔꯒꯦ ꯏꯃꯥ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯕꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯒꯦ ꯅꯣꯛꯅꯅꯤꯡꯕ ꯃꯈꯩ ꯅꯣꯛꯅꯖꯁꯅꯨ ꯑꯩ ꯃꯗꯨꯗ ꯊꯣꯏꯅ ꯈꯜꯂꯔꯣꯏ ꯊꯣꯏ ꯅꯪꯅ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯦ ꯃꯈꯣꯏꯅ ꯅꯣꯛꯅꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯀꯤꯔꯒꯗꯤꯅꯦ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯑꯩ ꯇꯥꯔꯔꯣꯏ ꯃꯈꯣꯏꯅ ꯅꯣꯛꯅꯅꯤꯡꯕ ꯃꯈꯩ ꯅꯣꯛꯅꯖꯔꯁꯅꯨ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯇꯥꯅꯕꯨ ꯀꯩꯅꯣ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯒꯤ ꯆꯥꯛ ꯈꯨꯆꯥ-ꯂꯛꯆꯥꯁꯤꯕꯣ ꯅꯣꯡꯃꯇ ꯐꯖꯅ ꯁꯨꯡꯆꯥ ꯆꯥꯗꯦ ꯍꯥꯏꯕꯅꯤꯗ ꯈꯔ ꯂꯩꯔꯒꯗꯤꯅꯦ ꯆꯥꯛꯈꯥꯎꯗꯣ ꯑꯝꯇ ꯌꯥꯔꯔꯣꯏꯌꯦ ꯏꯃꯥ ꯍꯣꯕꯦ ꯌꯥꯝ ꯆꯥꯁꯤꯟꯕꯗꯣ ꯌꯥꯗꯦ ꯍꯥꯏꯕꯅꯦ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒꯅꯦ ꯑꯗꯨꯝ ꯆꯥꯗꯣꯏ ꯂꯩꯔꯦ ꯁꯨꯃꯥꯏ ꯁꯨꯝ ꯆꯥꯔꯗꯤꯅꯦ ꯈꯔ ꯂꯩꯔꯗꯤ ꯅꯁꯛꯇꯣ ꯃꯌꯥꯡ ꯅꯣꯛꯁꯦꯛ ꯃꯥꯜꯂꯛꯑꯅꯤ ꯏꯃꯥ ꯅꯪꯁꯨ ꯍꯥꯏꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯕꯨ ꯃꯌꯥꯡ ꯅꯣꯛꯁꯦꯛ ꯀꯥꯏꯅꯒ ꯃꯥꯜꯂꯦꯕꯨ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯌꯦꯡꯉꯨꯅꯦ ꯅꯥꯝꯃ ꯋꯥꯠꯂꯤꯕ ꯅꯪꯒꯤ ꯃꯤꯊꯨꯞ ꯅꯥꯝꯃꯗꯨꯁꯨ ꯅꯃꯤꯠꯇꯨ ꯀꯨꯁꯤꯠ ꯀꯨꯠꯂꯕꯅꯤꯅ ꯃꯤꯊꯨꯞ ꯍꯦꯛ ꯌꯥꯎꯔꯦ ꯐꯖꯔꯦ ꯅ ꯏꯆꯥꯗꯤ ꯐꯔꯕ ꯍꯥꯟꯅꯗꯤꯅꯦ ꯃꯤꯊꯨꯞ ꯅꯥꯝꯃ ꯋꯥꯠꯄꯒꯤ ꯁꯔꯖꯔꯤ ꯇꯧꯁꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯤꯊꯨꯞꯁꯦ ꯆꯔꯥ ꯍꯦꯜꯂꯒ ꯌꯥꯎꯔꯕꯅꯤꯅ ꯐꯖꯗ꯭ꯔꯣ ꯍꯣ ꯐꯖꯔꯦ ꯏꯆꯥꯃꯨꯛ ꯐꯖꯕꯅꯤ ꯁꯨꯗ꯭ꯔꯦꯈꯔ ꯂꯩꯔꯗꯤꯅꯦ ꯃꯌꯥꯡ ꯅꯥꯎꯁꯦꯛꯇ ꯅꯠꯇꯦ ꯀꯥꯡ ꯃꯌꯥꯡ ꯀꯪꯕꯤꯁꯨ ꯃꯥꯜꯂꯛꯑꯗꯕꯅꯤ ꯆꯠꯂꯣ ꯃꯥꯛ ꯁꯤꯠꯂꯝꯒꯤꯗꯥꯏ ꯊꯦꯡꯉꯦ ꯏꯃꯥ ꯏꯄꯦꯝ ꯑꯣꯟꯊꯣꯛ ꯊꯤꯅ ꯍꯥꯠꯂꯦꯗꯀꯣ ꯀꯥꯡ ꯃꯌꯥꯡ ꯀꯪꯕꯤ ꯃꯥꯜꯂꯦ ꯍꯥꯏꯁꯤꯅꯦ ꯑꯩ ꯆꯠꯂꯧꯔꯒꯦꯗ 이비엠마 ngасina karomdano nangi chatpasi nutigi leibra khangde suklep hek leptidako Kaino pabong ai ngasai haidudi marksheet lobani na marksheet ki form thajanba loiraga mu form DC da mu OBC form thajaludoini as pabong sam tallela inaw pangam leiramadi ko nuai dawni kori nuai jibo nangbu nahan marksheet lawrani na chakkidaine college da aduga kaidawraba as baba khangdeda ai ni exit panamise koi principal do sulai ek leiram thaba magi sign changeba khangdeda ngasi dong leiram moidiro khangde oh mai leijaramida ngasidi adu karino nangi phurtu aduni da chaturibro nangbo khangrau dumaga nupira nupinata nupara nupanata ibema nupi oiradi phanek su khara setkadabani ne baba thabai ngang chathokpadane phanek setpase yam nuai deba adugine ai college kari ngai dasu phanek adum cheli dudi ai bu sungset setabai type da baba khangau se huji chelodana kan setoino phanek tudine hayang wai sijibu setoi leiramne hek mau oibadagi setpadana sijibu setoine koi nu khangde ba pangang ngang aina khangau khatan khak setpasida hoi chume ichan haibu yam chume sijibu setuni ne phanek se ko yai ipana yai haima pungjidi dara makhai ta duredana nang mang sit lawni dai ni nangbo
ꯊꯦꯡꯉꯦꯅꯦ ꯅꯪꯕꯣ ꯆꯠꯂꯣ ꯆꯠꯂꯣ ꯒꯥꯔꯤꯒꯗꯣ ꯏꯔꯦꯟꯖꯅ ꯊꯧꯀꯣ ꯗꯥꯁꯂꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯤꯂꯟ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯗꯥꯁꯂꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯌꯦꯅ ꯑꯗꯨꯝ ꯍꯥꯏꯇꯥꯝꯅꯤ ꯏꯁ ꯋꯥꯔꯤꯗꯤ ꯑꯗꯣ ꯅꯣꯏ ꯆꯦꯆꯦ ꯂꯤꯂꯤꯗꯣ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯃꯦ ꯗꯥꯁꯂꯥꯏ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯁꯤꯁꯨ ꯃꯥꯒꯤ ꯃꯥꯔꯛꯁꯤꯠ ꯂꯧꯕ ꯂꯥꯛꯏꯅꯦ ꯑꯩꯁꯨ ꯃꯥꯔꯛꯁꯤꯠꯀꯤ ꯂꯥꯛꯑꯝꯕꯅꯦ ꯁꯥꯏꯟ ꯇꯧꯍꯟꯒꯦꯅ ꯑꯗꯣ ꯑꯩꯈꯣꯏ ꯍꯦꯠꯁꯦ ꯃꯤꯇꯤꯡ ꯆꯠꯀꯅꯤꯅ ꯑꯁ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯀ꯭ꯌꯨ ꯂꯦꯡ ꯂꯩꯁꯦ ꯑꯗꯣ ꯐꯔꯦ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯤꯀꯣ ꯑꯩꯁꯨ ꯑꯝꯇ ꯆꯪꯉꯨꯏꯒꯦꯀꯣ ꯍꯣꯏ ꯗꯥꯁꯂꯥꯏ ꯆꯪꯉꯨꯔꯣ ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯁꯥꯔ ꯂꯥꯛꯄ ꯉꯥꯏꯍꯧꯈꯤꯒꯦ ꯃꯤꯂꯟ ꯅꯪꯗꯤ ꯀꯣꯂꯦꯖꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯅꯣꯏ ꯆꯦꯆꯦ ꯂꯤꯂꯤ ꯂꯩꯍꯧꯗ꯭ꯔꯣ ꯆꯦꯊꯣꯏꯗꯤ ꯀꯣꯂꯦꯖꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯆꯦ ꯂꯤꯂꯤꯒꯤꯅꯦ ꯃꯥꯔꯛꯁꯤꯠ ꯂꯧꯕ ꯂꯥꯛꯑꯝꯕꯅꯦ ꯃꯥꯔꯛꯁꯤꯠꯄꯨꯗꯤ ꯂꯣꯏꯔꯕ ꯑꯗꯨꯗ ꯃꯣꯏ ꯁꯥꯔ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯂꯥꯛꯇꯦꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯕꯅꯦ ꯆꯦꯊꯣꯏ ꯑꯩꯈꯣꯏ ꯆꯦ ꯂꯤꯂꯤꯗꯤꯅꯦ ꯂꯨꯍꯣꯡꯕꯩ ꯃꯇꯝ ꯂꯦꯞꯄꯕꯅꯤꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯁꯦ ꯑꯩꯈꯣꯏ ꯃꯕꯣꯛꯅ ꯀꯌꯥ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯑꯣꯏꯅ ꯊꯥꯔꯛꯏꯅꯦ ꯑꯣꯖꯥꯗꯤ ꯅꯠꯇꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯕꯅꯦ ꯃꯥꯔꯛꯁꯤꯠꯀꯤ ꯃꯥꯅ ꯆꯥꯕ ꯄꯩꯁꯥꯁꯦ ꯑꯁ ꯀꯔꯤꯗ ꯍꯪꯉꯨꯔꯅꯤ ꯃꯥꯔꯛꯁꯤꯠꯁꯦ ꯊꯨꯅ ꯄꯥꯝꯃꯒꯗꯤꯅꯦ ꯄꯩꯁꯥ ꯈꯔ ꯍꯦꯟꯅ ꯄꯤꯁꯟꯕ ꯑꯗꯨꯝ ꯊꯨꯅ ꯐꯪꯉꯦ ꯂꯨꯍꯣꯡꯕ ꯅꯛꯁꯤꯜꯂꯛꯑꯗꯤꯅꯦ ꯀꯌꯥ ꯆꯠꯊꯣꯛꯅꯍꯟꯗꯕꯅꯦ ꯑꯗꯣ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯊꯥꯏꯅ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩꯗꯅꯦꯀꯣ ꯈꯠꯅꯕꯗ ꯑꯩꯁꯨ ꯃꯥꯔꯛꯁꯤꯠꯀꯤ ꯁꯤꯗ ꯂꯥꯛꯑꯝꯕꯅꯦ ꯑꯩꯈꯣꯏ ꯍꯦꯠꯀꯤꯅꯦ ꯁꯥꯏꯟ ꯑꯃ ꯋꯥꯠꯄ ꯑꯗꯨꯗꯨꯒꯤ ꯅꯍꯥꯟꯁꯨ ꯂꯥꯛꯑꯝꯕꯅꯦ ꯑꯩꯁꯦ ꯅꯍꯥꯟꯗꯣ ꯂꯩꯍꯧꯗꯕ ꯑꯗꯣ ꯉꯁꯤꯗꯣ ꯑꯝꯇ ꯇꯧꯍꯟꯒꯦꯅ ꯂꯥꯛꯑꯝꯕꯅꯤꯗ ꯆꯦꯊꯣꯏ ꯑꯗꯨꯗꯤ ꯊꯨꯅ ꯆꯠꯂꯣ ꯁꯥꯔ ꯍꯦꯠꯇꯣ ꯃꯤꯇꯤꯡ ꯂꯩꯌꯦꯅꯅꯦ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯀ꯭ꯌꯨ ꯂꯦꯡꯍꯧꯕꯅꯦ ꯁꯥꯏꯟ ꯇꯧꯍꯟꯕꯒꯤ ꯈꯔ ꯊꯨꯅ ꯆꯠꯂꯣ ꯑꯗꯨꯗꯤ ꯑꯁ ꯉꯁꯤꯒ ꯅꯪꯍꯧꯗ꯭ꯔꯗꯤꯅꯦ ꯇꯣꯛꯇꯣꯛꯑꯦ ꯑꯩ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯃꯤꯂꯟ ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯁꯤꯀꯣ ꯑꯩ ꯆꯠꯂꯦꯀꯣ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯈꯨꯃꯨꯛ ꯃꯔꯤ ꯀꯤꯕꯒꯤ ꯅꯣꯟꯗꯔꯤꯉꯩꯁꯤꯗ ꯊꯦꯡꯒꯥꯏꯔꯝꯃꯒ ꯆꯠꯈꯤꯃꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯇꯥꯟꯅꯔ ꯃꯁꯝꯁꯦ ꯐꯣꯏꯗꯠꯀꯅꯤ ꯍꯥꯏꯅ ꯍꯣꯏ ꯃꯤꯉꯣꯟꯗ ꯊꯦꯡꯒꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯤꯗꯣ ꯅꯃꯤꯠꯇꯣ ꯇꯥꯡꯕ꯭ꯔꯣ ꯍꯩ ꯀꯅꯥꯅꯣ ꯁꯣꯏꯈꯤꯕꯅꯦ ꯈꯤꯇꯪꯈꯛ ꯊꯦꯡꯉꯝꯕꯁꯤꯗ ꯏꯁ ꯅꯃꯤꯠꯇꯣ ꯎꯗ꯭ꯔꯣ ꯀꯥꯏꯅꯒ ꯍꯩ ꯂꯥꯕ ꯃꯥꯟꯕꯤ ꯅꯪ ꯑꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯉꯤꯁꯤꯗꯤ ꯇꯧꯅꯤꯌꯦ ꯅꯃꯤꯠꯇꯣ ꯐꯖꯅ ꯌꯦꯡꯉ ꯆꯠꯇꯕꯅꯤꯅꯅꯦ ꯁꯣꯏꯈ꯭ꯔꯗꯤꯅꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯒꯗꯕꯅꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯌꯣ ꯍꯩ ꯃꯨꯔꯦꯟ ꯅꯪ ꯑꯩꯉꯣꯟꯗ ꯑꯐꯥꯎ ꯌꯥꯝ ꯁꯥꯔꯛꯀꯅꯣ ꯁꯣꯏꯈꯤꯕꯅꯦ ꯇꯧꯒꯦꯅ ꯇꯧꯕ꯭ꯔꯣ ꯑꯗꯨꯕꯨ ꯂꯥꯕ ꯃꯥꯟꯕꯤ ꯑꯩꯅ ꯐꯨꯕꯁꯨ ꯑꯗꯨꯝ ꯅꯥꯕꯅꯤꯗ ꯑꯩꯅ ꯍꯦꯛ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯂꯥꯕ ꯃꯥꯟꯕꯤ ꯅꯪ ꯁꯨꯝ ꯂꯩꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯦꯠꯄꯁꯦ ꯌꯦꯠꯂꯤꯍꯦ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩ ꯃꯇꯝꯗꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯦ ꯌꯦꯠꯂꯤꯍꯦ ꯏꯕꯦꯝꯃ ꯉꯥꯏꯈꯣ ꯉꯁꯤ ꯑꯩꯅ ꯀꯣꯂꯦꯖꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯄꯥꯎ ꯄꯤꯔꯛꯀꯦ ꯅꯪꯅ ꯀꯣꯂꯦꯖꯁꯤꯗ ꯂꯩꯔꯝꯃꯤꯁꯦ ꯀꯔꯤꯕ ꯏꯁ ꯃꯨꯔꯦꯡ ꯅꯪ ꯂꯥꯛꯀꯅꯤꯅ ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯍꯣꯄꯦꯒ ꯇꯧꯔꯒ ꯀꯣꯂꯦꯖꯁꯤꯗ ꯂꯥꯛꯇꯥꯔꯤꯍꯦ ꯑꯩꯕꯨ ꯃꯨꯔꯦꯡ ꯀꯥꯏꯅꯒ ꯍꯩ ꯅꯨꯄꯥ ꯐꯪꯗꯕꯤ ꯀꯩ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ